Akaswani Imphal, Ningthaukhongzam Suni na pau pazari ahanbada maruiba pau. Security Force ki apunba kangbuna thibo humbagi thabak sathabada tongan mafam singdagi lalhauba amadi kusukulai kayamarum phagatkre. Manipur numit mangani chathagadaba yausang kumai ngasidagi hore. Laikai gi club singda yausang sports pangthokpana mapungoiba saktam oire. Rajyasigi tongan mafam singda lakliba numit mangani asida akhak arau amadi pungda kilometer kuntradagi nifu phawba yangba nonglei nungsit sitlaba yai haire. Kendragi Griha Mantri Amit Shah numit humnigi khongsata ngasi Assamda thunglaragani amasung Science amasung Technology Mantri Dr. Jitendra Singh na haire awang nongpuk lamtamasi lebak asibu Viksit Bharat ohenaba mangliba manglan adu mamphau hanabagi yamna maruiba mafam amani. Security Force ki apunba kangbuna thiba humbagi thabak chathabada tongan ba mafam singdagi lalhauba amadi kusukulai kayamarum phagatkre. Police ki pauna hai Imphal West District Police amasung Bishnupur District Commando gi apunba kangbuna ngarang ayuk Imphal West ki Sagolban Sayang Kurau mokhongda leiba masagi yumdagi aina thingkraba lalhaulup PLA gi nupi kadarama pharabam mioi asidagi magazine yawba pistol ama 9mm ki kapa yariba maru 39.38 ki kapa yariba maru 15 seloina lupa lising mga mobile phone taruk amadi atay polam kaya phagatke. Ahum suba Sam Rifles ki kangbu amana Tengnopal jilagi manung chanba border pillar number marfu mga amasung marfu taruki lona badagi aina thingkraba koireng luchingba UNLF ki kadarni chingnaba mioi ama phake mioi asi Imphal East jilagi kurai siren thonghungdagi ni haire. Pawasina makata na hai tha sigi tarani thoidasu Kakching District Police ki kangbu amana aina thingkraba lalhaulu pripaki miyoyama segmaijin ningol khongdagi phagatpangam ki loinana Manipur Police ki kangbu amanasu aina thingkraba lalhaulu KCP apunbagi selkhaibada chenaba miyoy ama asem lekai de leba upu kangthol yonba dukan amadagi phare. Amaromda Security Force ki apunba kangbuna Pukhau Santipur gi chingi akoibada thibo humbagi tabak sathabada kusukolai kaya phagatki phagalaba kulai singaduda magazine galoina 303 rifle ama insas LMG gi magazine tara amadi atai polam kaya phagatki. Imphal East jila gi sana sabi amasung thana pokpi gi akoiba mafam singda security gi apunba kangbu amana thibo humbagi tabak sathabada su kulai kaya phagatki loinana mioi chama yangkhai matoi masagi saktak si puthok anduna masak khangdokki. Manipurda numit mangani chathagadaba yausang kumai ngasidagi haure. Numidang wairamda lekai di yausang may tabaga loinana kumay asi hoki. Angang sina yumthong changduna nakatheng chatnari mapungoiba thauram Imphal gi Sri Govindaji Mandir da pangthokli. Manipur gi yausang kumai asigi thoidokpa saktamdi lekai gi club singda yausang sports pangthokpana oiri mafam kayada yausang sports pangthokpana haunakre amaromda ngasisu Imphal gi kangla yauna maroiba laifam lensingdagi yausang sports ki maira lobagi khongsat kaya laknaki. Manipur yausang kumai gi thoidokpa saktam ama oiriba yausang sports lekai gi club singda pangthoknaba hore. Kakching jila da leiba relief camp singda yauna lekai singda yausang gi sports pangthoknari. Irilbung Library Union gi Unionist sinduna Irilbungda kunthawamdo shuba yausang sports ngasidagi hokre. Yausang kumai na lakpada Manipur gi Rajyapal Ajay Kumar Bhalla amasung Manipur gi Bidhan Sabha gi Adaksha Thokchom Saityabrata miyamda yaipa paujel piri. Rajyapal na mahagi paujel da hai kumai asina lamdam asida nungai yaipaba madi ingba tapa porokpo oirasanu. Kumai asina Manipuradi sana khonabagi ihaw ama oina changsalakli hairaduna kumai asi miyam punna amata oina nungsi chanana pangthokminasi hairi. Manipur Bidhan Sabha gi Adaksha Thokchom Saityabrata na hairi kumai asina lamdam asida leiriba mipum khudingmak nungsi chanana amadi ligjel manana laiminaba oirasanu tongan ba phurupsing amaga nungsinana hingminaduna santi porokpa oirasanu hairi. Aikhoigi paumina hai ngasi ayuk nongchunggi pibam phatrabasu miyamna khwairamba kaithel yauna Imphal gi mafam singda leiba kaithel singda krikrik inana injang napi leiba langnaki. Masina maram oiduna kaithel ga dangnaba mafam kayada ka hena lambi chinbagi kudong chadaba kayasu mayoknaki hairi.
Maraga sida yausang kumai gi yenglaga traffic police na maroiba lambi singda akhanaba cheksul thorang kaya lokhatle. Tamenglong jila gi Tamai subdivision gi manung chanelaiba Siang Liangmai khulda nomogi oiba Nada amasung Sangskriti bu ngak sianduna thamba haiba hiramda seminar mangasi pangthokare thormadu akhangai kayana wa ngangki khulgi luchingba sing naha nupi amadi mahiroi kayana thormadu saruk yaki paugi marak thatna atenba break ama Toknga thajabiganu aranma pau sandokpiganu aranma pau sandokpa hana sunaba thoanaba sinba amadi nungsi chanana leminabada akaiba thohallabadi Bharatiya Niyai Sanhita lisingani kulhumdoigi section 353 197 amasung 302 gi makhada chairak phangningai oi phangliba pau atugi asumaran khangdoknabagidamak police control room gi telephone number 9485280419 gi pau lobiyu chumle khangnama pau khaktamak miyamda amadi social media da thadok piyu Haijariba Directorate of Information and Public Relations Government of Manipur Tabiriba pawasi Akaswani Imphal dagini Rajya sigi tongan mafam singda lagliba numit mangani asida akhak araw amadi pungda kilometer kuntra dagi nipu phawu yangba nongledung sitlaba yai hairi Meteorological Center Imphal na thokpa chirolaman hai Imphal East, Imphal West, Bisnupur, Nonne, Tamenglong amadi Kangpokpi jila singda ngasi akhak araw yauna nonglenung sitlaba yai Tamenglong Senapati Kangpokpi jila da tha sigi 35 phawba phibam asi mayoknaraba yai hairi Imphal West, Imphal East, Ukhrul Jiribam, Nonne, Bisnupur, Churachandpur amadi Ferjol jila dana tha sigi 13 phawba akhak araw yawba nonglenung asi mayoknaraba yai hairi Phibam asi Kamjong, Thoubal, Kakching, Tengnopal amadi Chandel jila dana hayeng phawba thengnaraba yai hairi Malemgi kidney numit ngasi Manipur da su pangthokki Imphal East jila gi soibam lekai wangkhai khunau da leiba Citizens Club ta ngasi thoramasi State Non-Communicable Disease Division District NCD Cell na club asiga khusamna duna pangthokre Aikhoigi kidney gi phibam pharibra haiba wakhalonda pangthoba thoramadu da nomogi oiba diabetes amasung hypertension haiba Laibra khangdopagi thoramsu pangthokki numit asiga mari lainana State Nodal Officer NCD National Health Mission Manipur amasung Health Services ki Joint Director Dr. Yungkhaibam Premchandra na hai Miyamna sang naina BP sugar check tawbiyu haira phajana chabiyu amasung kidney gi anabadigi miyamna kalhausi makna hai State NCD Cell amasung District NCD Cell Imphal East Citizen Club sobam lakaya khusam naraga asi yausing ha manimit asida haksang phana laina bagi paujel amaga lunena siwal kini de palam pangthokki maruena palam pangthokyu thimdi isai kini asi phana lairibra kini na awathohan biaba diabetes hypertension asi lairibra haiba khangdokpi screening camp amaga lunena hodokchakibani hanaki yausang asida wakhan nungaina amaga pukchen khojena tinaduna isagi stress handhana bohana biba amusung yausang manungda afaba healthy lifestyle kaya ama hakchangda hona bibagalana phattaba nisa thum thaw handhabiraga hakchang phana lainaba hai ra phajana chabiba kini yana ba yaurakpra haina check tosopiba lonena haje haji chathajariba intensified NCD screening campaign 31st March for the pangthokda singda saruk yabiduna isa gi BP amusung sugar gi check tosopi ho Kendra Sarkar na free women regime sana handanaba amasung naga taba mafam singam khai sambal khanaba laukiba warep adubu liangmai naga katimai ruwangdi Manipur na kan yaningdaba phongdokli lubasna thadorokpa cherolama na hai Bharat Myanmar ngamkhai paringda sambal khabagi tabak yangsil halagani haina Griha Mantri Amit Shah na handak ta phongdokkiba wafam adubusu lubasina kan yaningdaba phongdokli cherol du da hai waribasi ngamkhai paringda leiriba miyuisingbu hanthana yengbiba thawongni Free Movement Regime asi sahi kayadagi chanaduna lakli amasung masina nagagi miyamna chathok chasin tawnaduna nat amasung chanabi sel thumna chingbada achetpa mari leinaduna lakli masina maram oiraga kendra sarkar gi warep asi handokpiyu amasung naga singa punna wari sanaduna warep lobinabasu cheru aduna appeal tawri mitai inati oiba thogai thoram kaya pangthoktuna rajya sida hanagum santi poraktun amatu oina punna leiminanaba laishol tinsol gi thoromama ngasi Bisnupur jila gi Phogak Chau Ikhai da pangthokre thoramasi Peace Committee kamai kanglei pakna sinbani Kakching jila da Grace Cottage Cultural and Educational Development Foundation Kakching amasung Students Library Association Kakching na puna sinduna ngasi Kakching dagi palel taba lambi gi nak yata uchara kaya thakre
अमोदकाई हुंदोंगनबा डस्टबिन कयासु थमख्रे हाइरे DM College की नोंगपोकलोमदा थंगबा सरुकता लैबा माउ मार्केटतगी ngarang नुमिदांग पुंग 7 मिनिट 50 रोम ताबदा असिबा हकचांग अमा फंगले पुलिस की पाउना हाई मियोदु फिट 5 रोम वांगी मसाफाई कुचु मुई मसादा अमुबा मचुगी जिन खोंग्राव अमुबा मचुगी मेन शर्ट अमसुंग जॉगिंग अमा लेली असिबा हकचांग अदु हौजुक फाउबगी ओइना मसक खंगबा ngamdri पोस्टमार्टम तौनबगीदमक रिम्स की मोकता थमख्रे पाउगी मरक थना अटेनबा ब्रेक अमामोक नॉर्थ ईस्ट की अहानबा ओइना मणिपुर दा लेबा लिवर अमदी गैस्ट्रो हॉस्पिटल ILDS ना अदोंबु तरामना ओक्चरी आइकोगी पांडमदी लिवर अमसुंग गैस्ट्रो इंटेस्टाइनल लाइना सिंगे ख्वाइदगी अफबा लायंग पीबा हाइबसनी असिगुंबा चाउथोक जनिंगाई ओइरबा एडवांस एंडोस्कोपी GI सर्जरी अमसुंग लिवर ICU की मतेंगना पेशेंट सिंग मपान दा चत्रबसु ILDS हॉस्पिटल दा चपचाना लायंग बंगमले ngasimak lengsin biraksi ILDS हॉस्पिटल क्वाकैथेल इम्फाल आकाशवाणी इम्फालदगी पाउ ताबिरे केंद्र की गृह मंत्री अमित शाह नुमिनुमनी की खोंगचत्ता ngasi असम दा थुंगलरगनी हेक थुंगलबगा महाकना जोरहाट एयरपोर्ट तगी गोलाघाट चटकनी अमसुंग देरागाउंड लेबा लचित बारफुकन पुलिस एकेडमी दा अहिंग लेकनी खोंगचत दसिदा महाकना तोंगान तोंगान मा थौरम कया दा सरुक यागनी हयेंग अयुक श्री शाहना मिजोराम की दमक खोंगसान द्रिंगै ममांगदा मतम असिगा चुनना ख्वाइदगी नौबा मखल की पुलिस एकेडमी अदु संगागनी हयेंग नुंथिल पुंगनी दा श्री शाहना आइजोलदा असम राइफल्स पु जोखोसांग दा नौना लेफम होंदोपगी थौरम दा सरुक यागनी तुंगदा गुवाहाटी दा हलकलबा मफम अदुदा अमुक अहिंग लेकनी केंद्र की साइंस अमसुंग टेक्नोलॉजी मंत्री डॉक्टर जितेंद्र सिंह ना हाइरी अवांग नोंपुक लमदम असि भारत पु विकसित भारत ओहेनबा मंगलिबा मंगलान अदु मफाव होनबगी यामना मरु ओइबा मफम अमनी मांगना हाई अवांग नोंपुक लमदम असि लेबाक असिगी अनिसुबा सेफ्रन हब ओइरगनी डॉक्टर जितेंद्र सिंह ना हाई इंग कुमजा लिसिंग अनि कुनमाथोइदा हौदोखिबा मिशन सेफ्रन पाक्थोक साक्थोक हंदुना सिक्किम अरुणाचल प्रदेश अमसुंग मेघालयदा सेफ्रन थारे थौरांग असि नागालैंड अमसुंग मणिपुरदसु योहन्नबा होनरी RBI की गवर्नर संजय मल्होत्रा ना हाइरी क्लाइमेट चेंज की कुदोंथिबा कोहन्नबा होनबदा लेबाग असिना लो कार्बन इकोनॉमी ओहेनबा खोंजंग यांसिन हनबगी नमक प्रायोरिटी सेक्टर लैंडिंग दा याहोंदुना रिन्यूएबल एनर्जी प्रोजेक्ट्स सेल थादबदा मांगजिल थारी नई दिल्ली दंगारंग पांगथुबा क्लाइमेट चेंज रिस्क एंड फाइनेंस हाइबा सेमिनार मदा वांगांगबदा सिल मल्होत्रा ना हाई लेबाग असिगी प्रायोरिटी सेक्टर लैंडिंग की प्रोग्राम मखादा सोलर बायोमास बेस्ड विंड मिलन चिंगबा रिन्यूएबल एनर्जी प्रोजेक्ट्स सिंग द बैंक सिंग सेल पिथादुना खुदोंग चाबा कयासु फंगनगनी हौजिक सानबगी पाउ नावरेम विक्टरदगी Wabagai Educational and Sporting Club Wabagai Thingel Laikai Sinduna Pangthokpa Nifutaret Suba Nupa amasung Nupigi Manipur State Senior Kho-Kho Championship Lisingani Kunmangagi ngasi sanakiba Nupagi final match ta ASKKA Awang Sekmaina Sisdo Hairokpu Panjal Humpumari Kunipan da Thoikre Nupigi final match tana PRSC Paurabi Imphal Isna ASKKA Awang Sekmaibu Panjal Nifumari Kunipan da Thoiki Anisuba Kakching Tabam Kunjabi Sharma Memorial League kam knockout Kendra Wise Kang Tournament lisingani kunmanga tha sigi taramapandagi Yai School Kang Sangi Sri Sri Gopal Dev Mandapta hauragani Women's Premier League ki final da Mumbai Indians ka Delhi Capitals ka hayeng thengnaragani final match hayeng numidang pung nipan da Mumbai gi Brabourne Stadium da sanagani ngarang sanakiba aroiba semi final match da Mumbai Indians na Gujarat Giants pu run ni phutareta thoiduna final changkhibani Bharat na yumbu oiduna New Delhi da pangthokliba World Para Athletics Grand Prix lisingani kunmanga da hauzik faubada Bharat na sanagi takaman nikfumanga lupagi nifu amasung senjengi nifu mapan punna takaman chama kunthra mari fangduna ahanba mafam da lairi Suni Aruibada maruiba pau amuk Security Force ki apunba kangbu na thibo humbagi thabak sathabada tongan na mafam singdagi lalhoba amadi khusukulai kayamaru phagat kre Manipur numit mangani chathagadaba yausang kumai ngasidagi hore lekai gi club singda yausang sports pangthoknabana mapungiba saktam oire Rajya sigi tongan mafam singda lagliba numit mangani asida akhak arau amadi pungda kilometer kunthra dagi nifu phabu yangba nonglai nungsi silaba yai hairi Kendra gi Griha Mantri Amit Shah numitumni gi khongsata ngasi Assam da thunglaragani amasung Science amasung Technology Mantri Dr. Jitendra Singh na hairi awaw nongpong lamdam asi lebak asibu Viksit Bharat ohenaba mangliba manglan adu mongphau hanabagi yamna maruiba mafam amani pau loijare